State asida cybercrime financial fraud yamna thokle lisingani kunmari khaktada lupa crore kunmangaga lagni phumanga henbagi senpham mangkhi haina cybercrime gi SP Ningombam John Fongdorakli Directorate of Information and Public Relations DIPR gi maikaidagi thadorakiba video clip amada SP cybercrime Ningombam John Fongdorakibada social media da koina password pin number yauna mari leinaba personal information sing yariba makai share tawbiroi dabani private video natraga photos sing share tawbiroi dabani haukiba chahi khara asida social media ki khuthangda trading tawba lottery faure haijinba yamna ahongba mambalda pot yonba leiba ED police amasung CBI ni haijinduna miyoi kayada namthak tawraga sale kayar khomgatpagi wathok hengalakli mamang chahi lisingani kunmari khaktada cyber financial fraud ta state asidagi lupa crore kunmanga ga lakni fu manga henbagi senpham mangkhi asigumba cybercrime chathariba miyoi singasi chahi manga dagi tara fawba jail da thamduna chairak piba yai kanagumbana cybercrime gi victim oire khanglabadi cyber helpline number 1930 natraga website cybercrime.gov.in da wakat piu miyamna social media bu haina singna seasonabiu khunaida pamdaba thodok sing thokpa hantan bada miyamna mateng pangbiu hairakli 2024 da hoi Manipur ki more than 25.45 crore mange pikraba Manipur sidiki koi section minasi cyber financial fraud sidida cyber fraudster singna makhan gi tactics season makoina koida mi howa sigi exploit to bi akoida lottery power haiba natraganda akoida paisa trading da tawraganda yamna thuna paisa paigani na akoida mi howanba adudagi akoigi social media da ahongba mamanda potsai yonba khotba tawra ganda hairiba namthak myam da seasonaraga koidagi paisa lokthokna honai cyber fraudster singna koidagi kihallaga haibadi ED saraga police saraganda CBI saraganda aigi phone number do drug thabagi case senare natraganda money laundering case senare na kihallaganda koidagi paisa lokthokna honarakpa yai akoi sagumbadagi section si kaigumba chingnaba natraganda victim oiba oiragadi yamna thuna cybercrime helpline number 1930 da call tawbiro natraga cybercrime.gov.in website da complaint do lodge tawbi fraud tawdraga ju mayamna Department of Telecommunication ki saksu na portal ama lebane sigi portal ji da complaint tawbi